Kanglaipa punba kholaw update gi lokhacherake Irawadi Township ta KNLA plus PDF na luchingba group kharaga khuthongna bada military army gi bomb attack ta PDF ani sikre ngasi Andaman and Nicobar Island da leiba Mount Manipur da tarpan katkre Explore Manipur update gi lokhacherake Kakching district ki hianglam wabagai lamkhai keithel da leiba Imoinu market Mei Chakhre haidi MSA ga Kuki ga agreement sign tawna khibadu Manipur da ingta pa hanjilakna bagi mai pa pakhongthang Amadi Rss Union Home Ministry amasung Kuki community anigi marakta handak agreement sign tawna khibadumang Manipur santi hanjilakna bahonna bagi achoba mai pakpa tharang amani haina Rashtriya Swayamsevak Sangha RSS ki National Publicity in charge Sunil Ambekar na phongdokre RSS amasung masiga mari leinaba group singi oiba office bearer singi coordination meeting ama Jodhpur da numit humni pangthorakpaga loinana ngasi aroiba numita mafam aduda paumi singa unaba amada Sunil Ambekar na mathaki wafam asi phongdokladuna Manipur da hingsa gi thodok wathok amadi separatist activities sing tapna hantharaklei mahangna makha tarduna hai RSS na Manipur conflict asigi matangda hobadagi kupna yengsinuna lakpaga loinana ingtappa hanjilakna bahonnaduna lakli Mugnariba amadi khaibung thanariba mite amasung Kuki community anigi marakta yasinaba puraknaba honaduna lakli Manipur da ingtapa hanjilaknaba honnarakliba marak asida handak Ministry of Home Affairs ka Kuki community gi agreement ama sign tawna khiba sima afaba khongthang amani haiki numit humni pangthokiba mifam adugi matangda paladuna mahangna hai mifam aduda drug abuse tagi hauraga illegal immigrant fawbagi leiriba issue singi matangda kupna khanaki mifam aduna new education policy gi matangda akan mamieng changbaga loinana education da maru oina India language sijannagadabani haiba wakhalon asibu mapung phana saugatki primary thakta magi mama lon tambigadabani English tambibada ayetpa leite adubu Education amasung administration da Indian language ki mafam chawna kangadabani haina sumangna phongdoki mifam aduda RSS ki sanitary year gi sem sabagi matangda sukupna khanaki loinina chahi ama chupna Bazayada sami thawram pangthokna bawaref lawbaga loinina chahi asiga October 2 dagi Nagpur da event asi hawdokna basu waref lawki hairi tha asigi manga dagi taret fawba pangthokiba mifam aduda RSS ki chief Mohan Bhagawat General Secretary Datiria Khosawale yauna sangha segi mihut chahunga kun lomna saruk yakhi Chandel gi Naga lupsing na UNC gi khongjang saugalakli Naga area da border fencing tawba amadi free movement regime FMR lawthokpagi mayakta United Naga Council UNC na tha sigi nipan gi hingnongyai dagi Naga area da trade embargo pot puthok pusin tawba thingba gi khongjang changsin gadawriba sida Chandel gi Naga lupsing na mapung phana saugatkani haidi Chandel Naga People's Organization CNPO na thadorokpa cherol amada organization asi yauna Naga tribe ho taragamathoi Naga Student Union Chandel NSUC Naga Chief Association Chandel NACAC Tribe Human Union Sing Amadi Chandel gi sector unit khudingmak na tha sigi nipan gi hingnongyai dagi changsin gadawriba UNC gi trade embargo khongjan asi mapung phana saugatkani hairi Naga gi asengba traditional boundary hana masak khangdoktana Naga area da Indo Myanmar border fencing torokpa amadi free movement regime FMR lawthokpa haibasi Naga miyam gi rights identity amasung ipai puna thambiramba territory da singnarakpani hainasu Cherol asina phongdorakli Naga miyamna ningsingba thoktraba matamdagi ngak senduna lakliba ipai puna thambiramba lam cultural heritage amadi Naga miyam gi hak ngak tuna lakliba asibu reflect tawduna trade embargo gi khongjang asi changsin bani Naga miyam gi kholaw asibu government na tabidriba fawba khongjang asi Naga taba mafam khudingmakta chathakigani khongjang asi da mari leinaba stakeholders sing amadi Naga miyamna mapung phana saugatpiu hainasu CNPO gi cherol asina phongdorakli Kulai paiba sing na imung amagi miyoi sing furam lei Kulai paiba miyoi tararom laktuna imung amagi miyoi sing furam le hairi thawdo aduda soklaba imung gi miyoi sing adu hawjik Jenims Hospital da laikanabaga loinana pendaba phongdorakli thawdo sing arang pung tararom tabada Imphal East District ki manung chana laiba Mongjam da thokhibani thawdo aduda soklaba miyoi sing adudi Mongjam mayai lekai degi Tongam Joysana ma ki loinabi Tongam ongbi ichal leima amadi Tongam Gibson ni hariba imung asida chahi taret ki machanupi amadi chahi taragani thoi ki machanupa amaga punna miyoi manga leiba imung ni haidi thawdo aduga mari leinana imung manungna phongdorokpagi matung ina ngarang numidang pung tara rom tarakpa aduaida khulai paiba miyoi tara rom laklaga machanupa Gibson mamanaba hangkhibani maduda numidang thenglakpaga ningthina wari sanana bahaiki maduda khulai paiba sing aduna phuba horakhibani furamba khak natana yumda leiba gari alto LXI amadi
Honda City Thugairamba yauna nongmai round ahum su kaplamki farm tawduna chingkhong chingyada leijariba singda siguma thawong chathaba asi tasengna pende makhatana sigumba ki akhangi thawdo asi thoan biganu hairaduna thawdo asi gamari leinana police ta case ama su thangatkhre hairi Mega Chandragi wafam da Maheswar Thongnaujam gi paukum all politics adum tawbiu rajniti gi hundok hunjin gi thabakta mahag yahon birakanu Maheswar Thongnaujam Manipur Pradesh Congress Committee MPCC की President के साथ मेगा चंद्रना सूगी मतंगदा RPI थवाली के National Secretary Maheswar Thongnaujam की वीडियो रिलीज अमा टेक तौदुना सोशल मीडिया दा थागलुबगी पाउखुमोइना Maheswar Thongnaujamना राजनीति की हुंदोक हुंजिंगी थबक्ता माग यहन बिरकनु all politics adum tawbiu mahangna ngasi fawba political party natraga luchingba amata pallaga hunkiba ngang leite hairagli Maheswarna thagalakpa warol amada hai asuk wanaraba matam asida ekhoi masal rajniti gi hunna ba haibasi khwaidagi pamdaba thabakni hairaduna ngarang mahangna thadurokpa video release adu MPCC gi president na ningthina yengdabagi mami tai video release aduda Ministry of Home Affairs na handak su agreement extend tawkhiba adu yaningdi maramdi Kuki Jo Council na thadurokpa statement amaga contradictory oire haiba wafam thamkhibani loinana Kuki Jo Council gi statement aduda buffer zone laikhini mitei changba yaroi separate administration na solution ni haina phungdokhiba aduna su agreement gi wahan thok lai 100 cancel tawgadabni su agreement asi lo nate ACT issue nate chumnagi agreement amani rule ngakna chatrabadi lauthokpa yai haiduna ruling opposition khaiduna amata oina punsiduna su agreement cancel tawnaba taksin biu haiba wafam video release aduda thamkhibani masida party amata gi mingpan khiba leite party da yauriba leader sing su atamna na pankhiba su leite state ki interest ta ruling opposition tumina election biganu punsilaga oppose tawbiu aikhoi masal hunaraga yekna bana harau khina ba thabak tawbiganu atoppa gidi amata oina punsinduna changsin minari aikhoi gidi aikhoi masal gi marakta mana yauriba political party gi oina hena khanaraga aikhoi masal hunaraga leiri party na imalai bak tagi hena lumna lobagum tawri masigi thawong asina sum mitna aikhoi bu usirhandabani hairagli Maheswar Thongnaujamna thagalakpa post aduna makha taruna Kuki Militant ga tawnariba su agreement lawthu haibada MPCC gi president atamna na sawba man ama yauriba sigi wan thokarino su lawthu haikhiba aduda political party gi ming pankhiba su leite misak su pankhiba leite ruling su opposition su punsilaga su handokhan na bahona biu haikhibani ma kidi high command leitabagi RPI da yaukhibani Delhi dagi party office dagi Manipur gi leihau ga chana daba mong da mapanda thokpa wathok amagi Manipur da rally chatlu hairaga mahangna chatkadaba leite mapanda thokpa wathok amagi su opposition na mating fudok tuna Manipur gi leihau ga chusan nadrasu Manipur da rally protest chawna tawba ngamli aduna su agreement tawnabagi matang asida oppose chawna tawbiu haijakhibani ruling da leiriba luchingba singsu chowkri tanaraga leibiranu Khongjang Junction Biu ruling gi mihut sing tumina leifam thokte su agreement cancel tawnaba taksin biu haiba thamkhibani ma ki oinadi political party ama yauraga madugi matengna Manipur gi angamba thabak khara honajage haiduna leijarakpani asengba chumba haibada leppa leiroi tumina yengduna leigadaba su natte ireipa kanbagi matangda ma ki khongchata MPCC gi president gi mateng mathau taraklaba su lorakpa yai masida aina party amada yaure haiduna mateng loroidaba su leite pumnamakki afaba oirabadi soidana mateng lorakpa yai Manipur gi damak lepsi hairakli panba yabadi suspension of operation su Pek ki matangda opposition Congress Party da onsinduna RPI thawaligi National Secretary Thongnaujam Maheswar na ngangkhiba wafam ama Manipur Pradesh Congress Committee MPCC gi President Kaisa Mega Chandra MLA na kanna yaningdaba phongtorakli MLA ke Mega Chandra na extra thadorokpa warol amada RPI thawaligi National Secretary Thongnaujam Maheswar na su pek ki matangda Congress bu tumina leishili haina maral sina bohonarakpa laibak thibani mang masagi party ase hojik NDA gi alliance ama oiribani haibasi kauthokpagum tawre hairi mang hai BJP na luchingba NDA government makhoibu sawgatliba party single loinana Manipur Legislative Assembly da su pek tawnaba waref lawkibani aduga hojikna amuk chamanaba alliance asina su pek chahi ama sangdole masi mangna double engine government ni haijariba lenga asigi marai ani longba thawong adu uthokchare hairi Congress Party da khut thinduna onsindringai mamangda Thongnaujam Maheswar na mahaki alliance na su pek sangdokpani haiba asengba wafam asi hana khangadabani asengba chumana thairaga Congress ta maral siba yumfam yaude amadi ikai ningai oiba amadi angang macha taba mawong ni haina su ke Mega Chandra na phongdoragli Kuki Jo Singh na free movement da thingba piba haiba si miyambu tapna jawbani sujata National Highway to Imphal Dimapur lambi asi free movement ohengadabani haina hawang sekmai kanba nupi lofa masung imagi mairana People's Progressive Alliance Manipur gi support ka loinena sekmai bazar cha tharakhibo akadmi fam ngasi ga thana numit humni sujinkhre
Khongjang asida nupi chahum henbana saruk yari. Khongjang aduga mari leinana imagi mairagi convener Sujata na phongdokhibada Kuki khulai paibasingna Imphal Dimapur lambida maitai sing chathok chasin tawbada thingba thamliba se maitai singbu tapna tapna genocide tawbagi thawongni hariba thawong asi yaningde center amasung state government gi maikai digi miyam gi lifeline oiriba lambi asida maitai yauna community khudingmak free movement ta holagani haibigi thajaba pidriba fawba khongjang asi makhata na chathakigani. Ministry of Home Affairs amasung Kuki Soo Millitants sing handak nongna su agreement sign tawna khrabasu hauzik fawba Imphal Dimapur lambida maitai sing free oina chatpa yadri. Thawong asi human right violation tawbani amaromda Prime Minister Narendra Modi gi Imphal khongchat asi hidden agenda amaga loidana lakadoribra haibigi nungnang ningai oi. Prime Minister gi Manipur khongchat asi gi manungda Manipur gi territorial integrity asi hirama matada akaiba piroi haibigi thajaba du pigadabani haina phongdokhi. Panbe yabadi Sekmai Bazar da chathariba wakat khongjang asida Soo abrogate tawgadabani terrorism gi thawong sing khudakta lepkadabani Kuki Militants singna National Highway da lut tawbagi thawong lepkadabani National Highway hangdoktuna free da chathok chasin tawba haibase ekhoi gi right ni paktak mihat lepu poksi war lepu haina thaba play card sing sizinakhi. Coffee thakpana ahal oisilaklabasu hakchang fana lehali study Masagi chahi yangkai helaba miwek singna numit khudingi coffee cup ama natraga ani thaklabadi hakchang fana lehali haina report amana phongdokli. Orlando da laiba American Society for Nutrition ngi chahi mi famda puthorokpa report amana hai numit khudingi coffee cup ama natraga ani thakpa miwek sing ahal oisilaklabasu masamau fana laiba ngamhali. Chronic disease kaya ngakthokpaga loinana brain gi mathau ningthina ta holi pangal kalhalli amasung wakhal khanba ngambagi matik meyai hengalhalli hairi. Hiramasigi matangda thijinkiba University of Toronto gi Dr. Sarah Mahadavina haiki masagi chahi yangkai surabi nupi singna numit khudingi mayai oiraf changda coffee thaklabadi chahi yamsilaktuna ahal oisilaklaba matamna chawna kanaba fangi researcher singna nupi lisingni fugataret ki punsi mahing amasung chaba thakpagi mawong matau kupna yengsilaba matungda wafam asi khangba ngamlakhibani. Coffee thakpana chahi yamsilaklaba miyoi singda kari karamba ahongba sing thokhanbage loinana pangal amasung pungning wakhalgi phibamda akaiba thohalakpara haibadu khangdoknabagi pandamda study asi chathakibani. Study aduda thengnarakhiba yamna maru oiba wafamdi coffee da antioxidant amasung anti inflammatory agent na chingba kanaba potlam kaya yawi matangdani University of Colorado gi heart health specialist Dr. David Kong na haiki madudi atay atopa caffeinated drinksing da yawdaba hakchang na kanaba potlam kaya coffee da yawba thengnare. Adumoy namang makhata na thijingadaba waliba maram na hawjik mak coffee thakpana hakchang fali haina lawba matam chadri. Hakchang fana lengnabagi matangda khwaidagi maru oiba pambai singdi machi oiba chinjak machal suna chaba numit khudingi chang naina hakchang sajal tawba afaba wakhal khanuna pungning wakhal langtakna handaba amasung mapung fana tumba haibasini. Coffee thakpana hakchang fali haibasigi matangda chapchana achum aral khangdoknabagi damak makhata na thijin humjinba mathau tari haina report amana phongdokli.